Kaching district ki Palel Lourang haina khangnaba mafam asida Low Suringei da kuki na khundariba Chinglomdagi Nongmei round ama Kapthorakkhre Palel gi miyam mi painakre thodok asigi matangda mafam adudagi fangba pauna hai ngasi ayuk pung 12 makhairom tarakpada Palel Lourang hairiba lawfam asida lawmi singna tractor sizinaduna law khoiba amadi Lourang suduna leikibani tanja aduda lawfam aduga hek thangnana leiriba haina khangnariba kuki gi anoba khullomdagi Nongmei Kapthorakkhre hairi Nongmei makhol hek tabaga mafam aduda thabak suramba lawmi sing lawfamdagi chenthoknaraki Nongmei makhol adu tabada Palelgi miyam sumi painaki Nongmei kapagi pau hek tabaga Kaching district police amadi kunmathoi suba Assam Rifles ki team sing mafam aduda laktuna yingsinki ngasigi Nongmei adu kanana kapano haiba adu haujuk faubagi oina chapchana khangdrabasu khungi area da nauna deploy tauba Sikh regiment ki personnel amana Nongmei sengbada soibadagi Kapthorakkhre oiramba yai haina panari amaromda ngasigi thodogadu thokhraba tungda Palel area da ahenba security personnel kaya makha deploy tawraba matungda lawmi sing makha tana thabak sunaki